आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी आहनबदा मरुइबा पाउ मुख्यमंत्री युमनाम खेमसाना हाइरी कला संस्कृति नाच चनबी अमसुंग इतिहास का सागोनरिबा हेरिटेज सिंगबो मरुइना सरांगनबा थोकु मतमदा ngak senabagi tangai fadaba lei नोंगसु बेंगोल अमसुंग तमिलनाडुदा मिखलगी मतम नक्शिलकपगा लोइनना भोट खोमगी थबक कनखलकली इलेक्शन कमीशन नोंगसु बेंगोल अमसुंग तमिलनाडु विधानसभा मिखलगा मरी लेनना लुपा कोटी चनिपान मरफु तरुक हेना फागतले अमसुंग स्ट्रेट ऑफ हॉर्मोस ता चतुक चसिन तोबदा अयत अपन लेतना अमदी तुंग कोइबा थौसिलमा पाइखतनबा मिफममा भारतसु सरुक यानबा हाइरकले ngasi asi World Heritage Day ni sahi asigi numit asigi nunggeba waroldi sarangnaba masung amanga ta thorakpada leiriba heritage sing asi kannaba khudakki oiba thaba paikhatpa haibasini numina sina lakpada mukhyamantri yumnam khemchana World Heritage na lakpada epa pausel piri mukhyamantri na social media thagatpa warolamada hai kala sanskriti na chanabi amasung itihas ka sagonariba heritage singbu maruina sarangna bathoku matamda ngak sianmagi tangai fadaba lei leibaga mada tangdu leita da bafibam amama leiba matamda khudakki oiba thabak lakhatuna asigu matanglaba heritage sing asibu kan bahaibasi mipum khudingmaki thaudang oigadabani hanagi kendragi mapal thauram rajya mantri Dr. Rajkumar Ranjan Singhna World Heritage Day na lakpada rajya asida leiba mamal naidraba ipa ipu singi matamdagi leiraklaba ningthau singi leifam kangla konthaujam lairambi kaibul lamjaw sangai kanabagi wakhalon hena sesel halase hari Lok Sabha Daksha Om Birlana leibak asigi miyamda World Heritage Day gi papaujel piri Sri Birlana hai Bharat asi ऐतिहासिक ओइरबा लन थुमसिंग मपुंग फाना लेबा लमदम अमनी आर्किटेक्चर गी ओइबा अंगकपगी सक्तम कया अमसु उबा फंगली तोंगान तोंगान बा नाद अमसुंग संस्कृति अमदी चनबीना लेतेंगलबा लमदम अमसु ओइरी टूरिज्म मंत्री गजेंद्र सिंह शेखावतना नुमित असिना मरी लेनना पीबा वारोल अमदा लेबाग असिगी इतिहास का सागोनरिबा मफमसिंगदा चटपदा मियामना मफमसिंग अदुदा अकोइबदा लु नाना अमसुंग मांगन तांगनबा थोअलोइदबनी मफमसिंग असि योखत्तुना थंबदा मिपुम खुदिंगमकी थौदांग लौशी ngasi पालन थौरम असिगी मनुंग चन ऐतिहासिक ओइरबा मफमसिंगदा चटपा मिफम पांगथोकपा महिमसिंगी ओइबा थौरमसिंग अमसुंग फोटो एग्जिबिशन चिंगबसु पांगथोकली नेशनल हाईवे 38 इम्फाल जिरीबाम लंबीदा माल पुबा गाड़ी यांखै मातोय ngasi अयुक इम्फाल तमना चंगलखरे अखोगी जिरीबाम पाउमी ngathem biswajina hai गाड़ी सिंह अदुगी मनुंगदा पेट्रोल पुबा गाड़ी तरामरी डीजल कुनिथोय एलपीजी तरुक अमदी अतै पोलम सिंह पुबा गाड़ी सिंह याउरी नोमगी ओइबा एंटी रेबीज वैक्सीनेशन प्रोग्राम अमसुंग ब्रुसोलोसिस एफएमडी अमसुंग पीपीआर लाइना सिंह असि मियामदा खंगनबगी थौरम अमंग असि कोंगपाल मयाई लेकाई प्राइमरी स्कूल दा पांगथोकली इम्फाल जिला की जॉइंट डायरेक्टर वेटरिनरी ऑफिस अमसुंग कोंगपाल सोशल डेवलपमेंट ऑर्गेनाइजेशन कम यूथ सेंटर मंगालेमा VLF अमसुंग खुराई खाइदेम लेकाई ग्राम पंचायत न पुन्ना छिनबनी नोंगजु बेंगोल अमसुंग तमिलनाडुदा मिखलगी मतम लक्षिलकपगा लोइनना भोट खोमबगी थबक कनखलकली बीजेपी की लुचिंगबा अमसुंग असम की मुख्यमंत्री हिमंत बिस्वा शर्मा ngasi नोंगजु बेंगोल दा चट्टुना भोट खोमगनी हाइरी नोंगजु बेंगोल की बीजेपी प्रेसिडेंट सुकंत मजुमदरसु मयूरेश्वर दुर्बासपुर सेंटिया अमसुंग वेस्ट दुर्गापुर जिला विधानसभा केंद्र सिंह भोट खोमगनी हाइरी तृणमूल कांग्रेस की ओइना झारखंड की मुख्यमंत्री हिमंत बिस्वा सोरेना ट्राइबल नमनताबा जिला सिंह बनकुरा पुरुलिया झरग्राम अमसुंग वेस्ट मिदनापुर भोट खोमगनी तृणमूल कांग्रेस के लुचिंगी अमसुंग मुख्यमंत्री ममता बनर्जी सु तोंगान तोंगान मिखलगा मरी लेनबा मीटिंग सिंगदा वांगांगनी मरगसिदा तेलंगाना की मंत्री मोहम्मद अजहर उद्दीन सु मालदा जिला दा कांग्रेस की भोट खोमगनी हाइरी CPIM स्टेट सेक्रेटरी मोहन सलीम सु मालदा दंगासी भोट खोमगदौरी अमरोमदा तमिलनाडु विधानसभा मिखलगी दमक प्रधानमंत्री नरेंद्र मोदी ngasi कोयम्बेटोरदा NDA मिरेप की दमक भोट खोमगदौरी प्रधानमंत्री ना कोडिशियादा रोड शो में सुपांगथोकनी DMK की लुचिंगबा अमसुंग मुख्यमंत्री MK स्टैलिन सु
BJP amasung AIDMK gi mayokta amuba phijol setuna delimitation bill gi matangda yaningbe phongdokani margasida Pradhan Mantri Narendra Modi Rajya tuda lakadoriba asigidamak security gi akanba cheksul thorang lokhatle NDA gi chungchinaba dol singna tongan meeting singda saruk yagadori Nongchu Bengal gi ahanba tangkak ki mikal amasung tangkak amakakta pangthokadaba Tamil Nadu gi vote tha sigi kulumdoi thadanagani vote masing me mari da thigani tabiriba pawasi Akaswani Imphal dagini Election Commission na Nongchu Bengal amasung Tamil Nadu Vidhan Sabha mikal ga mari leinana lupa koti chanipan humpu manga hena fagatle Nongchu Bengal gi sale yu draga amasung tongan ba polam sing yauna lupa koti samri kuntare lomgi mal fagatle Tamil Nadu dagi su lupa koti samri kuntra nipan hena mikal ga mari leinana polam kaya fagatle hairi Rajyani sida Election Commission na Flying Squad Team lising manga hen amasung Static Surveillance Team lising manga chahum hen sajinari Election Commission na mikala sida aki akhang leitana amasung niyom chumna mikal pangthoknaba thaurang sing paikhatle Election Commission na Nongchu Bengal Vidhan Sabha mikal ga mari leinana booth level officer manga thabaktagi suspend tawkre official sing asi wahang pahong chatharaba matungda thaurang asi paikhalakpani Commission gi pauna hai makoi sing asina rajniti dol amagi damak hakthengana thabak thoram sing ain gi wangmada pangthoklam ki hairi Bharat Sangvidhan gi 131st Amendment Bill Lok Sabha da pass tawangam kidre Women Reservation Bill asi Lok Sabha da pass tawangam kidaba asida NDA gi luchingba kayana yaningdaba phongdorakli Mapal Thoram Mantri Dr. S. J. Sankarna Birodi Dol Singbu Bill asi gi mayokta leibagi damak yaningdu phongdorakli Mantri na hai Bill asi pass tawandaba haibasina nupida sakti pibada yaningdi haiba phongdokpaga loinana nupi singi hak asi pibada makoina ayetpa piki haibasi matam supada ningsingduna lehauragani Civil Aviation Mantri K. Ram Mohan Naidu na hairi Congress na luchingba birodi sadasya chingna bill asibu athingba piba haibasi nupi singda ehenba sakti pinanaba changsinba lebak asigi thoksilda ayetpa pibani masina lebak asigi nupi singda thong manana amadi kudong chaba pibagi haksing matpani Mukhyamantri Yumnam Khemsana Lok Sabha da bill asi pass tawba ngamdaba haibasi yamnamak laibak thibani hairi Birodina Women Reservation Bill asigi mayokta laikiba asi nupi singda sakti piba adu ngamhandabani Sarkar asina nupi singda ehenba sakti amasung hak pinaba lokhalakpa thaurangda birodina yelakpa haibasi yamnamak laibak thibani Ayush Mantri Pratap Rao Jadapna hairi insurance amasung ayush layingbada henam ideng thamnaba thaurang kaya paikhatle Numinini chupna Delhi da chatakiba Chintan Sibir Dangarang Mantri na hai Zati thaki oiba mifam pangthoktuna ayush ki mapangal hena kankhatnaba thaurang sing sarkar asina paikhatnaba sem sari mangna hai ayush ki layeng asi hauji ki matamga chunaba punsi mahinga mari leinaba laina singda yamnamak chunaba oiri Khongangi lam singda lam asida hena fagatanabi thaurang sing sarkarna paikhalagani mifam asida All India Institute of Ayurveda amasung General Insurance Council na Yana warol amasu sahi tawnaki yana warol adu insurance ki wafam sing paktok chawthohanba insurance ki lamda miyamda hena ningthina khanba toll free helpline sing loans tawbana singbasu yauri State of Hormuz da chathok chashin tawbada ayet apan leitana amadi tungkoiba thausilama paikhatnaba mifam amada Bharat chu saruk yanaba hairakle hairi Mapal Thoram Mantraloy gi wangangloi Randhir Jaiswal na Delhi da paumi singa unabada hai United Kingdom amasung France na luchingduna pangthokadoriba virtual mifam asida lebak nipurom saruk yaraba yai mifam asida malemgi oina maroiba ising lambi ama oiriba Strait of Hormuz da chathok chasin tawbada matik chaba ngakselgi thabak lokhanaba khanagani magna hai mifam aduda hariba lambi asida ayet apan leitana chathok chasin yahanaba tengbang pinabada lebak asigi maikaidigi wakhalon phongdoraklamasu hairi Aroibada maroiba pau amuk Mukhyamantri Yumnam Khemchana hairi Kala Sanskriti na chatnabi amasung itihas ka sagonariba heritage singbu maroina sarangnaba thoku matamda ngaksenbagi tangai phadaba lei Nongchu Bengal amasung Tamil Nadu da mikhalgi matam nakshilakpaga loinana vote kombagi thabak kankhalakli Election Commission na Nongchu Bengal amasung Tamil Nadu Vidhan Sabha mikhalga mari leinana lupa koti chanipan humpu manga hena phagale amasung Strait of Hormuz da chathok chashin tawbada ayerapan leitana amadi tungkoiba thausilama paikhatnaba mifam amada Bharat chu saruk yanaba hairakle pauloi jare